ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄꯗ ꯅꯠꯇꯅ ꯂꯩꯔꯤꯕ ꯃꯅꯦꯝ ꯃꯀꯨꯕꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯦꯝ ꯃꯀꯨꯕꯨꯁꯨ ꯄꯤꯖꯅꯤꯡꯂꯝꯗꯦ꯫ ꯃꯤ ꯄꯤꯖꯅꯤꯡꯗꯕꯒꯤ ꯋꯥꯅꯤ, ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕꯗꯤ ꯃꯥꯒꯤ ꯂꯣꯏꯅ ꯍꯦꯛ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯕ ꯃꯇꯝꯗꯅ ꯃꯅꯦꯝ ꯃꯀꯨ ꯅꯤꯡꯕꯤ ꯁꯥꯏ, ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯂꯩꯇ꯭ꯔ ꯃꯇꯝꯗꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯆꯤꯟꯊꯛꯇ ꯑꯣꯟꯈꯠꯇꯅ ꯈꯨꯝꯕꯗ ꯅꯠꯇꯅ ꯃꯅꯦꯝ ꯃꯀꯨꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯗꯨꯅ ꯆꯥꯕ ꯇꯤꯡꯅꯕ ꯃꯤꯔꯦꯝꯅꯦ ꯍꯥꯏꯅꯁꯨ ꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯕꯨ ꯃꯁꯤꯒꯤ ꯑꯍꯜ ꯑꯅꯤꯁꯤꯗ ꯄꯤꯖꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯍꯣꯏꯗ, ꯀꯔꯤꯒꯤ ꯉꯥꯔꯧ ꯍꯥꯞꯆꯔꯨꯅꯤꯒꯦ? ꯏꯟꯖꯥꯡꯗ ꯉꯥ ꯊꯥꯛꯂꯤꯕꯁꯤꯅ ꯌꯥꯔꯦ, ꯍꯥꯎꯅ ꯄꯤꯖꯔꯒ ꯃꯄꯥꯡꯒꯜ ꯀꯟꯅꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯉꯥꯔꯧ ꯑꯝꯇ ꯍꯥꯞꯂꯝꯗꯦ꯫ ꯊꯥꯒꯣꯏꯅ, "ꯍꯩ ꯃꯧꯋꯥ, ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯀꯔꯤꯅꯣ? ꯏꯁꯤꯡꯗ ꯊꯥꯎ ꯃꯄꯥꯛ ꯇꯥꯎꯔꯤꯕꯁꯤꯕꯨ ꯏꯅꯦꯝ ꯆꯥꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯅꯦ꯫ ꯉꯥꯔꯧ ꯃꯆꯦꯠ ꯑꯝꯇ ꯍꯥꯞꯂꯧ." "ꯀꯗꯥꯏꯗꯒꯤ ꯉꯥꯔꯧꯅꯣꯗ ꯏꯃꯥ, ꯉꯥꯔꯧꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯉꯥ ꯃꯇꯠ ꯑꯃ ꯂꯩꯔꯝꯕꯗꯣ ꯏꯟꯁꯥꯡꯗ ꯍꯥꯞꯈ꯭ꯔꯕꯅꯤ." ꯇꯣꯃꯥꯜꯅ, "ꯀꯔꯤꯅꯣ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯅꯦ ꯏꯀꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯂꯒ ꯄꯤꯔꯝꯕꯗꯨꯕꯣ?" "ꯕꯥꯖꯤ, ꯑꯗꯨꯒꯤ ꯉꯥꯗꯣ ꯑꯩꯅ ꯅꯤꯡꯊꯤꯅ ꯇꯥꯎꯊꯣꯛꯂꯒ ꯊꯝꯂꯝꯕꯅꯤ, ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡ ꯍꯧꯗꯣꯡꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯪꯕꯨ ꯉꯥꯗꯣ ꯉꯥꯔꯨꯕꯥꯛꯇ ꯍꯥꯞꯂꯒ ꯅꯤꯡꯊꯤꯅ ꯊꯝꯕ ꯌꯥꯗ꯭ꯔꯣ?" "ꯍꯥꯞꯂꯤꯕꯅꯤ ꯕꯥꯖꯤ, ꯉꯥ ꯍꯨꯔꯥꯟꯕ ꯍꯩꯈ꯭ꯔꯕ ꯍꯧꯗꯣꯡꯅꯤ, ꯉꯥꯔꯨꯕꯥꯛꯇꯣ ꯍꯥꯡꯗꯣꯛꯂꯒ ꯂꯣꯏꯅ ꯆꯥꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯍꯣꯏꯅꯦ, ꯉꯔꯥꯡꯅꯤꯀꯣ ꯃꯈꯣꯏ ꯃꯄꯥꯅ ꯉꯥ ꯑꯆꯧꯕ ꯍꯧꯗꯣꯡ ꯑꯅꯤꯃꯨꯛ ꯆꯥꯎꯕ ꯉꯥ ꯑꯃ ꯂꯩꯔꯛꯈꯤꯕꯗꯣ꯫ ꯍꯧꯗꯣꯡ ꯀꯌꯥ ꯆꯪꯗꯅ ꯆꯥꯔꯝꯂꯤꯕ ꯖꯥꯠꯅꯣ? ꯑꯗꯨꯛ ꯆꯥꯎꯕ ꯉꯥꯗꯣ ꯍꯧꯗꯣꯡꯅ ꯆꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯗ꯫ ꯃꯈꯣꯏ ꯃꯄꯥ ꯍꯧꯗꯣꯡꯅ ꯃꯈꯨꯠ ꯄꯥꯟꯗꯅ ꯉꯥꯔꯨꯕꯥꯛ ꯍꯥꯡꯗꯣꯛꯀꯅꯤꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯒꯤꯁꯤꯗꯤ ꯅꯃꯣꯏꯕꯨ ꯀꯌꯥ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯉꯥꯗꯣ ꯍꯧꯗꯣꯡꯅ ꯆꯥꯗ꯭ꯔꯕꯗꯤ ꯑꯍꯤꯡꯗ ꯏꯃꯥꯅ ꯍꯧꯒꯠꯂꯒ ꯁꯣꯏꯅ ꯆꯥꯔꯝꯅꯤ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯉꯥꯔꯨꯕꯥꯛꯁꯦ ꯍꯧꯗꯣꯡꯅꯗꯤ ꯀꯩꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯃꯣꯏꯅ꯫ ꯀꯌꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯃꯧꯅ ꯌꯦꯡꯉꯨꯅꯦ, ꯑꯩꯕꯨ ꯌꯥꯝꯅ ꯆꯥꯕ ꯊꯛꯄ ꯐꯪꯖꯗꯕ, ꯉꯥꯒꯁꯦ ꯁꯨꯛꯆꯥ ꯆꯥꯔꯛꯇꯕꯒꯤ ꯃꯑꯣꯡꯗ ꯑꯍꯤꯡꯒ ꯍꯧꯒꯠꯂꯒ ꯉꯥ ꯍꯨꯔꯥꯜꯂꯒ ꯆꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯌꯨꯝꯁꯦ ꯄꯨꯔꯛꯄꯗ ꯅꯣꯡꯃꯇ ꯉꯥꯗꯤ ꯂꯥꯏꯗꯅ ꯉꯥꯔꯤ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯧꯗꯣꯡꯅ ꯆꯥꯗ꯭ꯔꯤ꯫ ꯍꯟꯗꯛ ꯇꯣꯏꯅ ꯉꯥ ꯍꯨꯔꯥꯜꯂꯒ ꯆꯥꯔꯤꯕ ꯍꯧꯗꯣꯡꯁꯦ ꯅꯄꯥꯝꯗꯒꯤ ꯑꯎꯟꯄꯣꯠ ꯃꯔꯛꯇ ꯂꯣꯠꯂꯒ ꯍꯥꯞꯂꯛꯄ ꯍꯧꯗꯣꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯍꯩ ꯌꯥꯔꯦ, ꯏꯟꯁꯥꯡ ꯍꯥꯎꯇꯕꯒꯤ ꯌꯣꯠꯄ ꯌꯥꯗ꯭ꯔꯤꯉꯩꯁꯤꯗ ꯅꯣꯏ ꯑꯅꯤꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ꯫ ꯑꯩ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ, ꯇꯨꯃꯤꯟ ꯂꯩꯅꯧꯀꯣ." "ꯑꯩ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯄꯨꯛꯅꯤꯡꯁꯤꯗ ꯏꯁꯤꯡ ꯆꯤꯡꯅꯩꯗ꯫ ꯉꯥꯔꯨꯕꯥꯛꯁꯦ ꯑꯃꯨꯛꯇ ꯐꯥꯛꯇꯨꯅ ꯌꯦꯡꯒꯦꯗ ꯍꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏ ꯉꯥꯔꯨꯕꯥꯛꯇꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ "ꯍꯩ ꯃꯧ ꯆꯤꯟꯊꯤꯕꯤ, ꯅꯪꯕꯨ ꯉꯥꯁꯦ ꯍꯧꯗꯣꯡꯅ ꯆꯥꯈ꯭ꯔꯦꯗꯥꯏ?" ꯍꯤꯌꯥꯏꯅꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯃꯤ꯫ "ꯍꯩꯃꯥ, ꯑꯩꯗꯤ ꯉꯥꯔꯨꯕꯥꯛ ꯑꯣꯟꯅꯅ ꯌꯦꯡꯂꯨꯔꯦꯗꯅ꯫ ꯇꯨ ꯏꯃꯥ, ꯆꯤꯡꯐꯨ ꯃꯅꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯉꯥꯔꯨꯕꯥꯛꯁꯦ ꯅꯃꯧꯅ ꯉꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯕꯒꯤꯅꯤ꯫ ꯉꯥꯔꯨꯕꯥꯛ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ." "ꯑꯩ ꯃꯃꯥ, ꯎꯍꯧꯗꯕ ꯑꯣꯏꯔꯦꯅꯤ꯫ ꯌꯥꯔꯦ, ꯉꯥꯗꯣ ꯂꯩꯔꯕꯗꯤ ꯃꯆꯦꯠ ꯑꯃꯇ ꯍꯥꯞꯄꯣ, ꯑꯩ ꯆꯥꯛꯁꯤ ꯂꯣꯏꯁꯤꯟꯒꯦ." ꯊꯥꯒꯣꯏ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯕꯨꯛ ꯀꯌꯥ ꯁꯦꯡꯂꯣꯏꯗꯧꯔꯤ, ꯀꯨꯆꯨ ꯀꯌꯥ ꯁꯦꯡꯗꯦꯕ꯫ ꯃꯥꯅ ꯑꯩꯈꯣꯏ ꯄꯤꯖꯅꯤꯡꯗꯕꯒꯤ ꯉꯥꯁꯦ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯗꯅ ꯉꯥꯔꯨꯕꯥꯛꯁꯦ ꯐꯥꯛꯂꯒ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯉꯥꯔꯨꯕꯥꯛ ꯑꯅꯤ ꯁꯨꯔꯝꯗꯅ ꯃꯥꯅ ꯑꯆꯨꯝꯕ ꯆꯠꯈ꯭ꯔꯦꯗꯅ꯫ ꯈꯪꯉꯦ, ꯃꯊꯪꯗꯗꯤ ꯉꯥꯔꯨꯕꯥꯛ ꯑꯍꯥꯡꯕꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯃꯥ." ꯍꯤꯌꯥꯏꯅꯨ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯂꯩꯃꯤꯟꯅꯕ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ, ꯊꯤꯕ ꯍꯨꯝꯕ ꯌꯥꯝ ꯀꯜꯂꯦꯕ꯫ ꯊꯥꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯇꯧꯔꯝꯒꯅꯤ, ꯑꯗꯨꯅꯅꯤ ꯃꯥꯅ ꯉꯥꯔꯨꯕꯥꯛꯀ ꯁꯛ ꯍꯦꯛꯇ ꯐꯥꯛꯂꯤꯕꯁꯦ꯫ ꯂꯨꯃꯥꯡꯒꯤ ꯃꯁꯝꯁꯦ ꯈꯨꯈꯣꯏ ꯑꯃ ꯆꯥꯗꯦꯕ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯔꯤꯕ, ꯃꯃꯥꯁꯤꯅ ꯐꯠꯇ꯭ꯔꯤꯕ꯫ ꯈꯪꯅꯤꯡꯕ ꯃꯁꯤꯗꯩꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒ ꯇꯥꯊꯤ ꯆꯥꯏꯍꯟꯒꯦꯕ꯫ ꯃꯅꯦꯝ ꯐꯠꯇꯕꯤꯅꯦꯅ ꯂꯩꯀꯥꯏꯁꯤꯗ ꯋꯥꯔꯤ ꯅꯍꯟꯒꯦꯕ꯫ ꯑꯁꯨꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯤꯌꯥꯏꯅꯨꯅ ꯉꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯃꯀꯨꯗ ꯄꯤꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯅ ꯂꯣꯠꯁꯤꯟꯕ ꯉꯥ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯃꯄꯥꯝ ꯆꯠꯄꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ "ꯃꯄꯥ,
ꯅꯪ ꯉꯁꯤꯗꯒꯤ ꯉꯥꯒ ꯑꯃꯠꯇ ꯂꯩꯔꯛꯄ ꯌꯥꯔꯣꯏꯀꯣ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯉꯥꯗ ꯆꯣꯛꯈ꯭ꯔꯕ ꯅꯪꯅ ꯉꯥ ꯂꯩꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯅꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯨꯛ ꯇꯥꯠ ꯍꯩꯕꯤꯁꯤꯅ ꯉꯥ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯤꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯉꯥ ꯁꯔꯨꯛꯇꯣ ꯃꯥꯅ ꯃꯄꯥꯝꯗ ꯊꯩꯔꯝꯂꯤꯕꯅꯤꯅꯦ ꯏꯃꯧ ꯑꯁꯤꯅ ꯂꯨꯅ ꯇꯧꯕ ꯊꯕꯛꯇꯣ ꯅꯪꯅ ꯀꯝꯗꯧꯅ ꯑꯃꯨꯛ ꯎꯁꯤꯜꯂꯨꯔꯤꯕꯅꯣꯅꯦ ꯃꯃꯥ ꯑꯗꯨꯕꯨꯔꯣ ꯑꯩꯅꯅꯦ ꯃꯥꯅ ꯃꯄꯥꯝ ꯆꯠꯄꯗ ꯄꯨꯅꯅꯕ ꯊꯝꯂꯝꯕ ꯈꯥꯎꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯃꯥꯏꯔꯦꯟ ꯌꯥꯝ ꯄꯥꯜꯂꯤꯗꯅ ꯏꯃꯧꯅ ꯃꯄꯥꯝ ꯆꯠꯄꯗ ꯄꯨꯖꯁꯅꯨ ꯍꯥꯏꯗꯅ ꯃꯥꯏꯔꯦꯟꯗꯣ ꯍꯦꯛꯂꯒ ꯍꯥꯞꯆꯤꯟꯒꯦ ꯇꯧꯕꯗ ꯈꯥꯎꯗ ꯉꯥ ꯌꯥꯎꯕꯗꯣ ꯏꯃꯤꯠꯁꯤꯅ ꯎꯔꯛꯂꯕꯅꯤ ꯃꯤ ꯇꯧꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯧ ꯄꯣꯂꯥꯡ ꯁꯦꯒꯥꯏꯕꯤ ꯃꯥꯟꯕꯤꯁꯦ ꯀꯗꯥꯏ ꯃꯥꯒꯤ ꯈꯥꯎꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯍꯧꯒꯦ ꯃꯥꯅ ꯂꯣꯠꯁꯤꯜꯂꯝꯕ ꯉꯥꯗꯣ ꯀꯌꯥꯝ ꯌꯥꯝꯒꯦꯗꯅ ꯇꯨ ꯃꯄꯥ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯀꯣꯛꯀ ꯃꯃꯩꯒ ꯄꯤꯖꯔꯒ ꯂꯦꯝꯍꯧꯕ ꯃꯇꯣꯡ ꯃꯌꯥꯝꯁꯤꯅ ꯃꯄꯥꯝꯒꯤ ꯂꯣꯠꯇꯅ ꯊꯝꯂꯤꯕꯣꯏꯔꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯅꯃꯧ ꯑꯁꯤꯒꯤ ꯂꯤꯆꯠꯁꯦ ꯃꯁꯤ ꯏꯆꯥꯅꯨꯄꯥꯗ ꯑꯃꯨꯛꯇꯪ ꯋꯥꯔꯛꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨ ꯃꯃꯥ ꯑꯩ ꯉꯥ ꯆꯥꯗꯕꯗꯤ ꯉꯝꯃꯣꯏ ꯄꯨꯈꯝ ꯑꯁꯤꯗ ꯉꯥ ꯃꯆꯦꯠ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯆꯥꯛ ꯆꯪꯉꯨ ꯌꯥꯗꯦꯅꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯁꯨꯅꯦ ꯀꯩꯅꯣ ꯆꯥꯛ ꯆꯥꯂꯨꯛꯇꯨꯗ ꯑꯩꯅ ꯎꯔꯤꯕꯁꯦ ꯉꯥꯔꯧꯗꯨꯇꯅꯤ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ ꯃꯃꯥ ꯑꯩꯅ ꯉꯥꯁꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯈꯟ ꯂꯩꯔꯛꯂꯒꯦ ꯑꯗꯨꯒ ꯅꯪꯅ ꯉꯥꯗꯣ ꯐꯖꯅ ꯇꯥꯎꯊꯣꯛꯂꯒ ꯁꯥꯇꯤꯟ ꯎꯄꯨ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯧꯁꯤꯅ ꯉꯥ ꯍꯨꯔꯥꯟꯅ ꯐꯪꯂꯔꯣꯏꯗꯅ ꯍꯣꯏ ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯤꯌꯥꯏ ꯃꯥꯗꯤ ꯃꯤ ꯄꯤꯖꯅꯤꯡꯗꯕꯒꯤ ꯍꯧꯅꯕꯤ ꯃꯅꯦꯝ ꯃꯀꯨꯅ ꯆꯥꯈꯤꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃꯇ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯊꯣꯡꯕ ꯅꯠꯇꯦ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨꯁꯨ ꯍꯥꯎꯅ ꯊꯨꯝꯅꯕ ꯊꯣꯡꯕ ꯅꯠꯇꯦ ꯀꯨꯝꯒꯤ ꯅꯣꯡꯅ ꯂꯦꯞꯇ꯭ꯔꯤ ꯃꯈꯩ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯅ ꯂꯩꯔꯤ ꯃꯈꯩ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯏꯟꯁꯥꯡ ꯃꯍꯤꯗꯤ ꯋꯥꯠꯇꯦꯗꯨꯅꯤ ꯏꯃꯧꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯏꯔꯣꯟꯕꯁꯤꯗ ꯑꯂꯨꯒ ꯑꯝꯇ ꯊꯥꯛꯇ꯭ꯔꯕꯔꯣ ꯃꯧ ꯅꯪꯕꯣ ꯏꯁꯤꯡ ꯃꯊꯛꯇ ꯌꯦꯟꯗꯦꯝ ꯃꯀꯛ ꯇꯥꯎꯈꯠꯂꯤꯕꯁꯤꯕꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯌꯥꯏꯅꯣ ꯅꯪꯒꯤ ꯏꯔꯣꯟꯕꯁꯤꯗꯤ ꯍꯦꯃꯟꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯉꯥꯒ ꯂꯩꯔꯗꯤ ꯍꯥꯞꯄꯨ ꯅꯪꯒꯤ ꯃꯪꯒꯟ ꯀꯥꯡꯉꯧꯁꯦ ꯀꯦꯃꯜꯂꯦꯕ ꯏꯃꯥꯒ ꯄꯥꯕꯒ ꯁꯥꯏꯕ ꯉꯝꯂꯝꯃꯔꯣꯏ ꯏꯆꯥ ꯉꯥ ꯍꯥꯞꯄꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯉꯥꯗꯣ ꯏꯃꯥ ꯍꯥꯞꯄꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏ ꯆꯥꯛꯈꯨꯝꯒꯤ ꯁꯥꯇꯤꯟ ꯎꯄꯨꯗꯨ ꯁꯣ ꯍꯥꯡꯗꯨꯅ ꯉꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯍꯥꯞꯄꯤ ꯆꯥꯎꯔꯦꯜꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯉꯥꯁꯦ ꯁꯥꯇꯤꯟ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯄ ꯍꯧꯔꯕꯣ ꯊꯥꯒꯣꯏꯅ ꯍꯥꯏꯌꯦ ꯂꯣꯠꯄ ꯅꯠꯇꯦ ꯉꯥꯔꯨꯕꯥꯛ ꯍꯥꯡꯕ ꯍꯩꯕ ꯍꯧꯗꯣꯡ ꯑꯆꯧꯕ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏꯗꯅꯅꯦ ꯁꯥꯇꯤꯟ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯁꯨꯝꯅ ꯏꯃꯥꯅ ꯊꯝꯕꯅꯤ ꯅꯠꯇ꯭ꯔ ꯃꯧ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯧꯗꯣꯡ ꯑꯆꯧꯕ ꯑꯃ ꯂꯩꯀꯣ ꯌꯥꯏꯅꯣ ꯃꯅꯦꯝꯅ ꯌꯩꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯥ ꯇꯁꯦꯡꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯁꯥꯎ ꯐꯨꯗꯣꯛꯂꯨꯕ ꯌꯥꯗꯕꯅ ꯃꯥꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯃꯥ ꯇꯣ ꯏꯃꯧꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯒꯣꯏ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯄꯣꯠ ꯈꯔ ꯂꯩꯗꯨꯅ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯃꯈꯣꯏ ꯃꯄꯥ ꯐꯖꯗ꯭ꯔꯣ ꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯐꯅꯦꯛ ꯃꯆꯨꯁꯦ ꯃꯃꯥ ꯅꯨꯄꯤ ꯅꯣꯏꯒꯤ ꯐꯅꯦꯛ ꯃꯆꯨꯁꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯃꯆꯨ ꯀꯥꯏꯗ ꯂꯩꯕꯣꯏꯔꯦ ꯁꯤꯗ ꯅꯠꯇꯦ ꯌꯥꯝ ꯂꯩꯔꯤꯗ ꯃꯄꯥ ꯏꯅꯥ ꯈꯨꯟꯕꯤ ꯃꯆꯨ ꯂꯥꯏꯔꯕꯤ ꯃꯆꯨ ꯑꯀꯤꯕꯤ ꯀꯤꯗꯕꯤ ꯑꯂꯨ ꯏꯔꯣꯟꯕꯤ ꯀꯥꯏꯅꯒ ꯌꯥꯝ ꯃꯈꯜ ꯂꯩꯔꯤꯗ ꯑꯣ ꯃꯈꯜꯅꯤꯅꯦ ꯃꯅꯤ ꯃꯑꯣꯡ ꯎꯅꯕ ꯌꯥꯗꯕ ꯃꯆꯨ ꯀꯩꯗꯤ ꯂꯩꯇꯕ꯭ꯔꯥ ꯃꯃꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯗ ꯃꯄꯥ ꯅꯪꯒꯤꯁꯤꯒꯤ ꯐꯅꯦꯛ ꯃꯆꯨꯁꯤꯅ ꯀꯔꯤ ꯀꯧꯏ ꯃꯃꯥ ꯁꯤꯔꯣ ꯃꯄꯥ ꯃꯄꯥꯝ ꯆꯠꯄꯤ ꯃꯆꯨ ꯀꯧꯏ ꯐꯖꯗ꯭ꯔꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯄꯛꯆꯗꯧꯔꯤꯅꯤ ꯏꯄꯥꯝ ꯆꯠꯄꯗ ꯀꯦꯀꯤ ꯇꯧꯔꯒ ꯁꯦꯠꯀꯦꯅ ꯂꯩꯔꯛꯂꯤꯕ ꯐꯅꯦꯛꯁꯤꯕꯨꯗꯤ ꯐꯖꯩ ꯑꯗꯣ ꯃꯃꯥ ꯅꯪꯁꯦ ꯐꯅꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯑꯅꯧ ꯑꯄꯦꯠ ꯂꯩꯕꯗꯤ ꯍꯟꯗꯦꯅꯦꯀꯣ ꯅꯪꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯁꯦꯠꯄꯕꯨ ꯅꯪꯈꯤꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯅꯣꯏꯁꯤ ꯑꯔꯦꯝꯕꯗ ꯁꯦꯜ ꯌꯥꯝꯅ ꯃꯥꯡꯍꯟꯕ ꯍꯩꯈ꯭ꯔꯦ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯈꯨꯗꯩ ꯑꯃꯒ ꯐꯨꯔꯤꯠ ꯃꯆꯥ ꯑꯃꯒꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯀꯣꯟꯅꯕ ꯌꯥꯏ ꯏꯆꯥ ꯅꯨꯄꯤ ꯌꯥꯎꯔꯝꯗꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯅꯪ ꯂꯧꯗꯅ ꯑꯅꯧ ꯑꯄꯦꯠ ꯂꯩꯕꯗ ꯑꯩ ꯂꯥꯏꯔ ꯇꯥꯜꯂꯝꯒꯅꯤꯗ ꯑꯣ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯦ ꯃꯤꯅ ꯁꯦꯠꯅ ꯆꯥꯅꯔꯤꯕꯁꯤ ꯎꯗ꯭ꯔꯣ ꯃꯈꯣꯏ ꯃꯄꯥꯕꯣ ꯃꯤꯅ ꯀꯦꯗꯅ ꯂꯩꯔꯒ ꯑꯩꯅ ꯐꯅꯦꯛ ꯃꯆꯨꯅꯕ ꯑꯃ ꯁꯦꯠꯂꯒ ꯁꯨꯝ ꯂꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ ꯑꯃ ꯑꯅꯤꯈꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯅꯪꯒꯤꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯆꯨ ꯃꯈꯜ ꯁꯨ ꯃꯈꯩ ꯂꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯍꯥ ꯑꯣꯏꯗꯨꯅ ꯁꯦꯠ ꯆꯥꯅꯤꯁꯨ ꯅꯠꯇꯦ
ꯋꯥ ꯇꯨꯝꯕꯗ ꯁꯦꯠꯇꯧꯔꯤꯌꯦ ꯇꯨꯝꯕꯗ ꯐꯅꯦꯛ ꯐꯤ ꯑꯅꯧꯕꯁꯦ ꯍꯅꯨꯕꯤ ꯑꯩꯈꯣꯏꯅ ꯁꯦꯠꯄ ꯏꯟꯕ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯕ꯭ꯔꯣ ꯅꯨꯄꯥꯅꯤꯅ ꯏꯈ꯭ꯔ ꯄꯣꯠꯅꯤ ꯃꯤꯅ ꯉꯥꯡꯂꯤꯕꯒꯁꯦ ꯈꯟꯊꯕꯒꯤ ꯃꯍꯨꯠ ꯁꯥꯎꯖꯤꯟꯅꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯇꯥꯟꯁꯤꯜꯂꯤꯕ ꯏꯔꯟ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯐꯅꯦꯛ ꯐꯤ ꯂꯩꯕꯗ ꯂꯣꯏꯔꯕꯅꯤꯅ ꯐꯅꯦꯛ ꯐꯤꯕꯨ ꯊꯝꯐꯝ ꯂꯩꯔꯤꯕ ꯖꯥꯠꯂ ꯈꯪꯗꯦ ꯎꯔꯤꯈꯩ ꯄꯪꯂꯩꯗ ꯂꯩ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤꯅ ꯑꯔꯪ ꯑꯔꯥꯛ ꯃꯆꯨ ꯃꯃꯦꯟꯗ ꯐꯖꯕꯗ ꯉꯥꯎꯕꯁꯦ ꯍꯅꯨꯔ ꯐꯥꯎꯍꯟꯗꯕ ꯖꯥꯠꯅꯤꯀꯣ ꯌꯥꯏꯅꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯃꯅꯦꯝꯒ ꯃꯄꯨꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯍꯅꯨꯕꯤꯅꯤ ꯀꯥꯏ ꯀꯌꯥꯅ ꯃꯕꯨꯛꯁꯦ ꯐꯠꯇ꯭ꯔꯤꯕꯒꯤ ꯌꯦꯡꯉꯨ ꯏꯃꯧꯁꯦ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯕ ꯅꯠꯇꯦ ꯑꯅꯧ ꯑꯄꯦꯠ ꯃꯆꯨ ꯃꯃꯦꯟ ꯐꯖꯕꯁꯦ ꯁꯦꯠꯂꯅꯤ ꯀꯥꯏꯅ ꯈꯟꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯂꯩꯔꯛꯂꯤꯕꯁꯤꯡꯗꯨꯗꯒꯤ ꯑꯃꯠꯇ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯧꯒꯤꯅꯤ ꯀꯥꯏꯗꯅ ꯄꯤꯔꯝꯃꯨ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯄꯥꯝ ꯆꯠꯄꯗ ꯁꯦꯠꯅꯤ ꯀꯥꯏꯗꯅ ꯅꯪꯕꯨ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯀꯥꯏꯗꯨꯗꯤ ꯅꯥꯅ ꯈꯤꯇꯪꯗ ꯁꯣꯟꯖꯟꯈꯤꯁꯠ ꯑꯩꯅꯅꯦ ꯀꯔꯝꯕ ꯈꯨꯗ ꯑꯣꯜꯂꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯕ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨꯕ ꯂꯩꯌꯨ ꯐꯤ ꯐꯅꯦꯛ ꯑꯅꯧꯕ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯃꯜ ꯑꯇꯥꯡꯕ ꯈꯟꯗꯅ ꯑꯩꯅ ꯍꯨꯔꯥꯟ ꯏꯄꯥꯝꯅ ꯊꯩꯒꯦꯕ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯝ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯃꯃꯧ ꯅꯨꯄꯤꯗ ꯑꯃꯠꯇ ꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯗꯤ ꯍꯅꯨꯕꯁꯤꯁꯨ ꯃꯉꯥꯏ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯇꯣꯉꯥꯟꯅꯅꯦ ꯊꯣꯛ ꯆꯥꯊꯣꯛꯀꯅꯤꯌꯦ ꯀꯩꯅꯣꯅ ꯈꯜꯂꯤꯁꯦ ꯁꯣꯏꯔꯦ ꯑꯩ ꯇꯣꯉꯥꯟꯅ ꯆꯥꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯇꯣꯉꯥꯟꯅ ꯆꯥꯔꯕꯗꯤ ꯏꯅꯦꯝ ꯏꯒꯨꯒꯤ ꯃꯔꯜ ꯃꯊꯨꯝꯁꯤꯡꯁꯦ ꯑꯃꯠꯇ ꯐꯪꯉꯣꯏꯗꯧꯔꯤꯅꯤ ꯌꯥꯗꯦ ꯌꯥꯏꯅꯣ ꯅꯪ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯅꯅꯦꯝꯒ ꯅꯄꯨꯒꯁꯦ ꯃꯔꯜ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯐꯠꯇ ꯋꯥꯈꯜꯗꯤ ꯈꯟꯕ ꯌꯥꯗꯦꯀꯣ ꯌꯥꯗꯦꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯅꯣ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎ ꯀꯌꯥ ꯇꯝꯂꯤ ꯅꯨꯄꯥ ꯏꯃꯥꯅꯩꯕꯨ ꯃꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯁꯤꯡꯊꯥꯅꯕꯤꯕ ꯅꯠꯇꯦ ꯁꯣꯏꯒ ꯁꯣꯏꯗꯦꯒ ꯃꯆꯨ ꯇꯥꯏꯒ ꯇꯥꯗꯦꯒ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯩꯗꯧꯒꯤ ꯌꯦꯡꯁꯤꯟꯗꯧꯒꯤꯗ ꯇꯧꯔ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯐꯥꯎꯕ ꯅꯣꯡꯃꯇ ꯏꯃꯧꯅ ꯊꯣꯡꯕꯗꯤ ꯍꯥꯎꯏ ꯀꯥꯏꯅ ꯍꯥꯏꯕ ꯅꯨꯄꯥ ꯅꯪꯕꯨ ꯅꯅꯥꯗꯨꯅ ꯇꯥꯈ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯍꯣꯏꯅꯦ ꯏꯅꯥꯁꯤ ꯄꯪꯅꯤ ꯇꯥꯗ꯭ꯔꯤ ꯊꯨꯝ ꯌꯥꯛꯏ ꯃꯣꯔꯣꯛ ꯁꯥꯏ ꯆꯦꯡ ꯆꯪꯉꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯥꯏ ꯇꯥꯔꯒ ꯅꯨꯄꯥ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯨꯞ ꯂꯩꯔꯤꯅꯦꯕ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯀꯨꯗꯤ ꯏꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯍꯣꯏꯅꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯃꯣꯔꯣꯛꯄꯨꯗꯤ ꯈꯔ ꯀꯜꯂꯦ ꯍꯥꯏꯅ ꯍꯥꯏꯗꯣ ꯅꯪꯁꯨ ꯅꯅꯥꯗꯣ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯍꯣꯏꯃꯤ ꯑꯩꯅ ꯈꯨꯝꯗ꯭ꯔꯤꯗꯨꯗꯤ ꯏꯃꯥꯅ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏ ꯆꯨꯝꯕ ꯆꯦꯡ ꯆꯪꯕ ꯅꯨꯃꯤꯠꯇ ꯆꯦꯡ ꯆꯪꯉꯦ ꯍꯥꯏꯔꯗꯕꯨ ꯑꯩꯅ ꯆꯪꯗꯦ ꯀꯥꯏꯅ ꯃꯔꯤ ꯌꯦꯠꯂꯨ ꯍꯥꯏꯔꯣ ꯅꯨꯄꯥ ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤ ꯑꯩꯅ ꯍꯥꯏꯗꯤ ꯏꯃꯥ ꯅꯃꯧꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯅꯤ ꯉꯁꯤꯒꯤ ꯂꯥꯏꯅ ꯇꯝꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯃꯣꯏꯅꯕꯨ ꯆꯩ ꯊꯥꯡꯕ ꯇꯧꯔꯤꯁꯦ ꯇꯧꯔꯣꯏꯗꯅ ꯅꯨꯄꯥ ꯅꯪꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯅꯤꯅ ꯅꯣꯡꯃꯒꯤ ꯑꯩꯕꯨ ꯆꯩ ꯊꯥꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯅꯤ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯅꯨꯄꯤ ꯋꯥꯔꯒꯅ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯒꯨꯝꯕ ꯄꯥꯞ ꯁꯦꯡꯒꯗ ꯋꯥꯗꯣ ꯑꯃꯨꯛ ꯀꯟꯅ ꯉꯥꯡꯕꯤꯒꯅꯨꯀꯣ ꯄꯤꯕꯥꯅ ꯇꯣꯝꯇ ꯌꯥꯎꯕ ꯏꯃꯨꯡꯁꯤꯗ ꯇꯣꯉꯥꯟ ꯆꯥꯔꯒ ꯃꯤꯅ ꯃꯧ ꯂꯥꯛꯄꯗꯒꯤ ꯃꯅꯦꯝ ꯃꯀꯨ ꯄꯤꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯒ ꯏꯅꯦꯝ ꯐꯠꯇꯕꯤꯁꯤꯅ ꯑꯐꯕꯤ ꯁꯥꯜꯂꯒ ꯑꯐꯕꯤ ꯑꯩꯕꯨꯅ ꯃꯧ ꯐꯠꯇꯕꯤ ꯇꯥꯍꯟꯅꯕ ꯁꯤꯟꯕꯤꯅꯤ ꯅꯨꯄꯥ ꯃꯈꯣꯏꯅ ꯉꯥꯡꯆꯩ ꯇꯧꯕꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯃꯤꯆꯪ ꯈꯖꯤꯛ ꯁꯨꯝ ꯆꯪꯕꯤꯌꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯒꯤ ꯋꯥꯈꯜꯒꯗꯤ ꯑꯩ ꯆꯦꯟꯖꯗꯦꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯗꯤ ꯐꯕꯖꯥꯠꯅꯤ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯦꯕ ꯁꯤꯗꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯆꯞꯇꯥꯒꯤ ꯀꯩꯅꯣ ꯐꯠꯇꯕ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅꯤ ꯅꯨꯄꯥ ꯑꯩꯒꯤ ꯃꯤꯆꯪ ꯈꯔ ꯆꯪꯕꯤꯔꯛꯑꯣꯕ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯥꯎꯔꯦꯜꯅ ꯊꯕꯛ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯅꯣ ꯁꯨꯝꯁꯤꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯃꯅꯦꯝꯅ ꯆꯩꯔꯛꯀꯗꯕ ꯃꯑꯣꯡꯗ ꯂꯝꯗꯨ ꯇꯥꯁꯤꯜꯂꯝꯃꯤ ꯍꯩ ꯃꯧ ꯀꯔꯤꯅꯣ ꯂꯝ ꯁꯤꯠꯄꯕꯨ ꯁꯨꯝꯁꯤꯠ ꯃꯇꯣꯟꯗꯣ ꯐꯗꯠ ꯍꯥꯏꯗꯨ ꯁꯤꯠꯄ ꯍꯧꯅꯕ꯭ꯔꯅꯦꯍꯦ ꯊꯕꯛ ꯑꯃ ꯇꯧꯕꯗꯣ ꯑꯣꯟꯊꯣꯛ ꯏꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯅꯪ ꯐꯝ ꯆꯩꯐꯝꯇꯗ ꯈꯟꯅ ꯊꯕꯛ ꯇꯧꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯆꯥꯎꯔꯦꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ ꯅꯨꯄꯥ ꯑꯩꯅ ꯃꯉꯣꯜꯁꯦ ꯃꯣꯠꯂꯦ ꯍꯥꯏꯗꯅ ꯂꯝ ꯁꯤꯠꯄꯗ ꯏꯃꯥꯅ ꯂꯝ ꯈꯨꯠꯁꯤꯠ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯏꯃꯥ ꯅꯪꯁꯨ ꯈꯔ ꯉꯥꯡꯗꯕꯗꯤ ꯌꯥꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯉꯥꯡꯗ ꯂꯩ ꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯇꯧꯔꯤꯕ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝꯁꯤꯗ ꯃꯥꯁꯨ ꯋꯥꯔꯤꯕꯅꯤ ꯃꯁꯤꯗ ꯑꯃꯨꯛ ꯏꯃꯥꯅ ꯉꯥꯡꯁꯤꯜꯂꯕꯗꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯏꯃꯥꯁꯨ ꯃꯗꯨ ꯈꯪꯗꯅ ꯅꯠꯇ꯭ꯔో ꯆꯣꯡꯁꯤꯟꯗꯨꯅ ꯏꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯦ ꯏꯃꯥꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯇꯝꯃꯨ ꯍꯥꯏꯕꯅꯤ ꯆꯩꯕ ꯅꯠꯇꯦꯅꯦ ꯑꯣ ꯌꯥꯔꯦ
ꯆꯩꯕꯗꯨ ꯑꯃꯠꯇꯒ ꯆꯩꯕꯤꯔꯅꯨ ꯍꯤꯌꯥꯏꯅꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯗꯨꯅ ꯃꯅꯤꯡ ꯈꯔꯁꯨ ꯇꯝꯖꯁꯠ ꯏꯃꯥꯁꯨ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕꯗꯣ ꯈꯔ ꯂꯦꯞꯄꯤꯌꯨ ꯁꯤꯗ ꯋꯥ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯩ ꯇꯪꯈꯥꯏꯁꯤꯕ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯀꯦ ꯆꯠꯍꯧ 이마네 나사 뚜라가 숨푸닝각도 마마 마시 하트가 하도크로다 이코이나 쏘와나 싸우는 요락라가 아숨 아라가 가림 티데카이 마두 미상가 상드드나 바부수 이마기 미상상이두디 아두나이수 아이기니 비기 미상상 마담니케 상무상 나두두나디 얌 파바니나 아시eng 마수마디 칸드나 이두 미상상이니까이 마시 아이나 사록두나 소요시 마세 아두다 칸데 ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯩꯕ ꯊꯥꯡꯕ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯁꯤꯗ ꯋꯥ ꯂꯣꯏꯔꯦ ꯃꯈꯣꯏ ꯃꯄꯥ ꯑꯩꯅ ꯅꯍꯥꯟꯅ ꯏꯆꯥꯁꯦ ꯃꯌꯥꯝ ꯄꯣꯛꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯃꯈꯛꯁꯦ ꯃꯇꯤꯛ ꯆꯥꯅꯕ ꯁꯦꯝꯁꯤꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯅꯃꯧꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯦꯗꯅ ꯑꯩꯗ ꯊꯕꯛ ꯆꯠꯆꯧꯔꯒꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯔꯤ ꯃꯔꯤ ꯁꯝꯊꯔꯒ ꯉꯥꯡꯕ ꯁꯣꯏꯅ ꯇꯧꯔꯅꯤ ꯅꯨꯄꯤ ꯑꯩ ꯆꯠꯂꯦꯍꯦ ꯊꯕꯛ ꯀꯌꯥꯝ ꯁꯨꯔꯨꯅꯨ ꯈꯔ ꯈꯔꯁꯨ ꯄꯣꯊꯥꯎ ꯅꯁꯥ ꯋꯥꯅꯕꯅꯦ ꯆꯥꯎꯔꯦꯜ ꯆꯠꯈ꯭ꯔꯕꯗ ꯊꯥꯒꯣꯏ ꯋꯥ ꯃꯈꯥ ꯇꯥꯏ ꯐꯥꯈ꯭ꯔꯕ ꯏꯆꯥꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯇꯥꯠ ꯄꯥꯠ ꯍꯥꯏꯕꯤ ꯐꯪꯖꯗꯅ ꯏꯆꯥꯁꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯂꯕꯅꯤꯅꯦ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯛꯊꯥꯁꯤꯟꯅꯗꯨ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯆꯠꯈ꯭ꯔꯕꯁꯤꯗꯗꯤ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯣꯟꯗꯨꯅ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯗꯨ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯁꯤ ꯎꯔꯒ ꯁꯥꯛꯇꯅ ꯀꯞꯄ ꯃꯤꯁꯨ ꯌꯥꯎꯔꯤ ꯍꯩ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯃꯧ ꯅꯪꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯣꯟꯗꯨꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟ ꯃꯌꯥꯝꯗꯣ ꯃꯗꯨ ꯏꯁꯥꯁꯤꯅ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇꯗꯤ ꯅꯪꯅ ꯀꯞꯄꯛꯇꯣꯏꯁꯤꯅ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯉꯥꯏꯒꯦꯕ ꯍꯣꯏꯁꯦ ꯍꯤꯌꯥꯏꯅꯨꯅꯦ ꯍꯤꯌꯥꯏꯅꯨ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯤ ꯑꯣꯏꯅꯒ ꯎꯕꯤꯔꯕ꯭ꯔꯣ ꯃꯆꯤꯟꯁꯦ ꯁꯨꯝ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯃꯤ ꯍꯥꯏꯕꯅꯤꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕꯤ ꯃꯧ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤꯒ ꯇꯧꯔꯤꯁꯤꯕꯨ ꯌꯨꯝꯁꯦ ꯅꯄꯥꯝꯗꯒꯤ ꯎꯂꯛꯄ꯭ꯔꯅꯦ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯤ ꯌꯨꯝꯁꯤꯕꯨ ꯏꯃꯥꯒꯤ ꯅꯄꯥꯝꯗꯒꯤ ꯎꯂꯛꯄ ꯌꯨꯝꯂꯣ ꯀꯔꯤ ꯊꯣꯛꯆꯩꯅ ꯉꯥꯡꯖꯁꯥꯏꯅꯣ ꯑꯩ ꯃꯧ ꯀꯔꯤꯅꯣ ꯅꯪꯅ ꯏꯆꯥ ꯅꯨꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏꯗ ꯅꯆꯤꯟ ꯈꯨꯝꯗꯅ ꯋꯥ ꯉꯥꯡꯂꯒ ꯏꯆꯥ ꯅꯨꯄꯥ ꯂꯩꯔꯒꯅ ꯍꯦꯛ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯔꯤꯗꯣ ꯍꯥ ꯅꯪꯒꯤ ꯂꯤꯟ ꯑꯃꯣꯝꯒꯤ ꯁꯛꯂꯣꯟꯁꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗꯁꯨ ꯈꯔ ꯈꯔ ꯎꯊꯣꯛꯎꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥꯏꯒꯩꯒ ꯁꯨꯝ ꯑꯔꯥꯟꯕ ꯇꯥꯔꯅꯤꯅꯦ ꯍꯥꯏꯌꯣ ꯑꯩꯁꯤꯕꯨ ꯑꯄꯪꯕ ꯅꯨꯄꯤꯗꯧꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯎꯖꯔꯨꯅꯤ ꯍꯥꯏꯒꯦ ꯑꯄꯪꯕ ꯅꯣꯏꯇꯅꯤ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯎꯠꯊꯣꯛꯄꯒꯤ ꯑꯔꯥꯟꯕ ꯇꯥꯖꯗꯧꯕ ꯅꯨꯄꯥ ꯌꯥꯔꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯨ ꯀꯥꯟꯅꯔꯣꯏꯌꯦ ꯃꯥꯒꯤꯁꯨ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯃꯗꯨ ꯉꯥꯏꯁꯤꯜꯂꯥꯎ ꯍꯣ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗꯅꯤ ꯑꯩꯅ ꯅꯈꯣꯏꯅꯤꯒꯤ ꯁꯣꯔꯥ ꯁꯟꯗꯣꯛꯄꯤꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯥ ꯑꯩꯈꯣꯏꯅꯤꯁꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯂꯨꯗꯧꯔꯤꯗ ꯏꯃꯧ ꯑꯁꯤꯒꯤ ꯑꯅꯤ ꯂꯣꯡ ꯃꯩꯊꯣꯡ ꯑꯁꯤꯗ ꯑꯔꯥꯟꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯇꯥꯍꯧꯕꯒꯤ ꯐꯤꯕꯝꯅꯤ ꯏꯆꯥ ꯅꯨꯄꯥ ꯒꯙꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯜꯗꯤ ꯈꯪꯗꯈꯩ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯗꯨꯒꯤ ꯃꯤꯆꯪꯒꯁꯨ ꯑꯃꯨꯛ ꯆꯪꯕꯒ ꯍꯧꯔꯛꯂꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯋꯥꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯀꯣ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤꯁꯦ ꯃꯁꯤꯒꯤ ꯃꯒꯨꯟꯁꯦ ꯈꯪꯒꯗꯕꯅꯤ ꯋꯥ ꯉꯥꯡꯕꯗ ꯑꯔꯥꯟꯕ ꯇꯥꯔꯕꯅꯤꯅ ꯋꯥ ꯉꯥꯡꯗꯕꯤ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯃꯥꯟ ꯑꯃꯗꯤ ꯊꯥꯒꯣꯏ ꯃꯃꯧꯗ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯃꯥꯗꯤ ꯃꯅꯦ ꯃꯀꯨꯅ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯃꯆꯤꯟ ꯑꯝꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯗꯨꯗ ꯍꯔꯥꯎꯖꯔꯤ ꯃꯗꯨꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯍꯅꯨꯕꯤꯗꯣ ꯍꯧꯅꯔꯒ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯃꯣꯏꯅꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯏꯅꯦꯝ ꯇꯤꯜꯍꯧ ꯃꯄꯨ ꯌꯥꯎꯗꯕꯤ ꯃꯥꯟꯕꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯗꯨꯝ ꯌꯦꯡꯊꯣꯛꯂꯨꯒꯦ ꯍꯤꯌꯥꯏꯅꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯀꯔꯤ ꯂꯩꯕ ꯍꯥꯏꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯍꯩꯃꯥ ꯐꯤ ꯐꯅꯦꯛ ꯉꯛꯇ ꯄꯩꯈ ꯌꯥꯎꯗꯨ ꯂꯩꯔꯦꯅꯦ ꯎꯄꯨꯁꯤꯗꯤ ꯃꯃꯜ ꯇꯥꯡꯕ ꯐꯖꯕ ꯀꯥꯁꯨ ꯌꯥꯝ ꯌꯥꯎꯔꯤꯌꯦ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯑꯁꯨꯛ ꯌꯥꯝꯕ ꯐꯤ ꯐꯅꯦꯛꯁꯤꯡꯁꯦ ꯑꯩꯅ ꯂꯧꯊꯣꯛꯄꯗ ꯑꯄꯪꯕꯤ ꯃꯥꯅ ꯀꯩꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯃꯅꯤꯡꯒꯤ ꯎꯄꯨꯗꯒꯤ ꯐꯖꯕ ꯐꯅꯦꯛ ꯈꯔ ꯂꯣꯟꯅ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯛꯂꯝꯃꯤ ꯃꯁꯥ ꯅꯤꯡꯉꯣꯜ ꯌꯥꯎꯕ ꯁꯨꯝꯇ ꯃꯥꯅ ꯐꯤ ꯐꯅꯦꯛꯁꯤꯡꯁꯦ ꯄꯩꯗ ꯁꯨꯝ ꯊꯝꯃꯦ ꯍꯥꯏꯕꯅꯤꯗ ꯎꯁꯤꯅ ꯆꯤꯛꯄ ꯉꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯕꯨ ꯏꯅꯦꯝꯗꯒꯤ ꯂꯣꯟꯅ ꯂꯧꯔꯛꯄ ꯐꯅꯦꯛꯁꯤꯡꯁꯦ ꯑꯩꯅꯗꯤ ꯁꯦꯠꯂꯨꯕ ꯌꯥꯔꯣꯏ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯐꯅꯦꯛꯁꯤꯡꯁꯦ
ꯑꯩꯅ ꯈꯔ ꯌꯣꯟꯊꯣꯛꯂꯒ ꯈꯔ ꯑꯃꯅ ꯏꯄꯥꯝꯂꯨꯅ ꯄꯤꯈꯤꯒꯦ ꯑꯩꯁꯦ ꯁꯦꯜ ꯌꯥꯝ ꯂꯩꯕ ꯃꯥꯟꯅꯕ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯅ ꯃꯅꯦꯝꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯂꯧꯊꯣꯛꯇꯨꯅ ꯌꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯔꯟꯅꯥꯏ ꯁꯦꯜ ꯑꯣꯏꯊꯣꯛꯂꯝꯃꯤ ꯃꯅꯦꯝꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯂꯥꯞꯅꯕ ꯂꯩꯀꯥꯏꯗ ꯆꯠꯆꯗꯨꯅꯁꯨ ꯌꯣꯜꯂꯝꯃꯤ ꯀꯔꯤ ꯑꯩꯒꯤ ꯎꯄꯨꯁꯤꯕꯨ ꯍꯟꯗꯛ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯕꯒꯨꯝ ꯇꯧꯏꯗ ꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯅꯅꯦ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯎꯄꯨ ꯃꯃꯥꯡ ꯑꯗꯨꯗ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯦꯞꯂꯤꯕꯗꯨꯅ ꯐꯅꯦꯛ ꯌꯥꯝꯃꯟꯗꯅ ꯁꯦꯠꯐꯝ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯃꯄꯥ ꯅꯪ ꯁꯤꯃ ꯑꯣꯟꯊꯣꯛꯅꯅꯦ ꯃꯈꯦ ꯂꯥꯡꯈ꯭ꯔꯦꯍꯦ ꯐꯅꯦꯛ ꯌꯥꯝꯃꯟꯗꯅ ꯁꯦꯠꯐꯝ ꯈꯪꯗꯕ ꯅꯠꯇꯦꯍꯦ ꯍꯟꯗꯛꯇ ꯑꯩꯅ ꯐꯅꯦꯛ ꯇꯥꯡꯕ ꯑꯃ ꯂꯩꯔꯛꯈꯤꯕꯗꯣ ꯃꯆꯨ ꯈꯔ ꯌꯥꯛꯏ ꯍꯥꯏꯗꯅ ꯑꯩꯅ ꯊꯝꯖꯤꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯐꯅꯦꯛ ꯃꯆꯨꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯁꯦꯠꯂꯛꯄ ꯊꯦꯡꯅꯩ ꯑꯗꯩꯁꯨ ꯃꯗꯨꯒꯤ ꯐꯅꯦꯛꯇꯣ ꯁꯦꯠꯀꯦ ꯍꯥꯏꯗꯅ ꯎꯄꯨꯁꯦ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗ ꯑꯩꯒꯤ ꯎꯄꯨꯁꯦ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯔꯝꯕꯒꯨꯝꯅ ꯇꯧꯕ ꯑꯩꯅ ꯐꯤꯒꯤ ꯐꯅꯦꯛꯇꯨꯁꯨ ꯌꯥꯎꯕ ꯑꯩꯅ ꯎꯗꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯤ ꯃꯃꯥ ꯎꯄꯨ ꯃꯌꯦꯡ ꯇꯥꯕꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤꯗ ꯅꯪꯁꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯗꯨꯅ ꯁꯦꯠꯄꯅꯤ ꯅꯪꯅ ꯊꯦꯡꯅꯔꯛꯂꯤꯕ ꯃꯤꯗꯨꯅ ꯁꯦꯠꯂꯤꯕꯗꯨꯁꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯗꯨꯅ ꯁꯦꯠꯄ ꯑꯣꯏꯔꯝꯒꯅꯤ ꯐꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯊꯤꯐꯝ ꯈꯪꯗꯕ ꯑꯣꯏꯔꯤꯅꯤ ꯌꯥꯝꯁꯨ ꯌꯥꯝꯃꯤꯗꯣ ꯅꯪꯒꯤ ꯐꯤꯁꯤꯡꯁꯦ ꯈꯪꯗ꯭ꯔꯦꯗ ꯀꯔꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕ ꯐꯅꯦꯛꯅꯣ ꯉꯥ ꯍꯨꯔꯥꯟꯕꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯉꯥ ꯍꯨꯔꯥꯟ ꯐꯪꯗ꯭ꯔꯦ ꯀꯀꯥꯏꯗꯅ ꯐꯅꯦꯛ ꯍꯨꯔꯥꯜꯂꯕ꯭ꯔꯁꯨ ꯑꯇꯩꯗꯤ ꯈꯪꯗꯦꯍꯦ ꯃꯃꯥ ꯅꯃꯧꯅ ꯃꯅꯦꯝ ꯅꯪꯒꯤ ꯑꯔꯩꯕ ꯐꯤ ꯐꯅꯦꯛ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯁꯦꯠꯄꯗꯤ ꯁꯦꯠꯆꯁꯅꯨ ꯀꯩꯅꯣ ꯅꯪꯅ ꯁꯦꯠꯄ ꯉꯝꯗꯧꯁꯨ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯣ ꯁꯦꯠꯆꯧꯋꯣ ꯑꯩꯁꯨ ꯏꯃꯧꯅꯤ ꯁꯦꯠꯍꯟ ꯆꯥꯍꯟꯅꯤꯡꯉꯤ ꯑꯗ ꯃꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤ ꯄꯤꯖꯅꯤꯡꯗꯕꯁꯤꯗꯅꯤ ꯄꯤꯔꯣꯏ ꯌꯥꯎꯅ ꯄꯤꯗ꯭ꯔꯤꯕꯅꯤ ꯑꯩꯅ ꯂꯩꯁꯤꯜꯂꯤꯕ ꯃꯆꯨ ꯈꯔ ꯌꯥꯛꯄꯁꯤꯡꯁꯦ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯑꯁꯪꯕ ꯑꯉꯥꯡ ꯑꯔꯥꯛꯁꯤꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯠꯂꯨꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ ꯍꯌꯦꯡ ꯃꯥꯅ ꯃꯤꯔꯣꯟ ꯇꯥꯔꯒ ꯄꯤꯒꯦ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯄꯤꯕ ꯌꯥꯗ꯭ꯔꯤ ꯃꯤꯔꯣꯟ ꯇꯥꯗ꯭ꯔꯤꯌꯦ ꯃꯅꯦ ꯃꯀꯨ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯤꯌꯦꯕ ꯅꯆꯤꯟꯗꯅ ꯄꯤꯅꯤꯡꯗꯦꯅ ꯆꯩꯔꯒ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯅꯪꯗꯤ ꯅꯃꯧꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯔꯒ ꯇꯨꯡꯁꯤꯜꯂꯝꯃꯤ ꯋꯥ ꯑꯣꯏꯔꯦ ꯍꯣꯏꯁꯨ ꯏꯃꯧ ꯃꯇꯣꯝꯇꯅꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯑꯗ ꯃꯥꯒꯤ ꯑꯍꯦꯟꯕ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯂꯤꯆꯠ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤꯗ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯌꯦꯡꯉꯣ ꯃꯥꯅ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯗ ꯃꯥꯅ ꯃꯤꯠꯌꯦꯡ ꯑꯃ ꯑꯗꯨꯝ ꯌꯦꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯅꯕꯨ ꯐꯠꯇꯦ ꯈꯪꯂꯕꯁꯨ ꯏꯃꯧꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ ꯃꯥꯅꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯗꯤ ꯏꯃꯧ ꯂꯥꯛꯀꯗꯧꯔꯤꯅ ꯀꯌꯥ ꯍꯔꯥꯎꯖꯧꯔꯤꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯑꯩꯕꯨ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯨꯍꯜꯂꯒ ꯃꯄꯥꯝꯅ ꯄꯤꯅꯅꯕ ꯄꯣꯠꯆꯩ ꯌꯣꯝꯁꯤꯜꯂꯒ ꯍꯩꯖꯥꯕ ꯂꯥꯛꯄ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯗ ꯂꯣꯟꯅ ꯄꯤꯈꯤꯕꯗꯣ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯤꯡꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯌꯥꯔꯦ ꯁꯤꯃ ꯁꯣꯏꯔꯕ ꯏꯃꯧꯁꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯂꯥꯏꯅ ꯆꯨꯝꯊꯣꯔꯛꯄ꯭ꯔꯥ ꯏꯆꯥꯅꯨꯄꯥꯅ ꯆꯨꯝꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯨꯝꯊꯣꯛꯇꯧꯁꯨ ꯅꯆꯥꯅꯨꯄꯥꯅ ꯃꯇꯨ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯂꯧꯔꯕꯅꯤꯅ ꯁꯛꯂꯣꯟ ꯑꯣꯟꯕ ꯍꯩꯕꯤ ꯅꯃꯧꯁꯦ ꯋꯥꯔꯛꯄ ꯑꯗꯨꯇꯅꯤ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯥ ꯆꯦꯛꯇꯨꯅ ꯉꯥꯏꯔꯤꯕꯁꯦ ꯁꯣꯝꯗ ꯍꯤꯌꯥꯏꯅꯨ ꯃꯅꯦꯝꯗꯒꯤ ꯃꯥꯅ ꯍꯨꯔꯥꯟꯕ ꯐꯅꯦꯛ ꯑꯗꯨ ꯃꯄꯥꯝꯅ ꯄꯨꯔꯛꯂꯒ ꯁꯦꯜ ꯄꯥꯏꯕꯤ ꯁꯥꯔꯤ ꯏꯃꯥ ꯁꯤꯅ ꯏꯅꯝꯃꯒꯤ ꯑꯗꯨꯒ ꯁꯤꯅ ꯏꯅꯝꯃꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯒ ꯇꯤꯟꯅꯕ ꯑꯃ ꯂꯩꯕꯗꯨꯒꯤ ꯑꯩꯅ ꯂꯩꯔꯛꯄꯅꯦ ꯍꯥꯏꯅ ꯏꯅꯝꯃꯗ ꯈꯔ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯐꯅꯦꯛꯁꯤꯡꯁꯤꯅ ꯏꯃꯥꯒꯤ ꯉꯥꯛꯇꯅꯤ 이마기 야이노 까리기노 낭나 피 파닉 수염 내렸일비시바 시얼 띵는나바 나와드나 와나 tumba saba khangda taliba sieldo nang aremada loithokkat pamuinya hayeng angang yaraba kanda nasa semnaba siel tungsilunya hoimi ima nasa loina bapta siel khra hen balakpagi lerakpani wa ekraponi ekhoi masima nate ngai khonya isabu sari itatta nawi napamna pirak nabu hotnabada isabu chaka nabuk thandrabro isana nabuk thanan saraga mayang kangsilakadabi sarukpudi napamna piraktrabasu kok tokpa yadro ima sidi chapuk thandabagi nati yumna lari miyamdo chaba ngamponte aduga karigino nangna hui anabi saraybi malibasina ho duburo inem ikudo sakta yam nusidaba adugi moi masa sonamadi haidena aina sai sangdo jotmin sana sutok thongdaba ada chakti pun saminabanina aisu yothaba yadaba adugi kanglibi yangna egisi
Hay imagi hiyai. Nang nata tabak yam tawunuko ima sarukani. Nani na kudo thoina phatam minati. Makoi na haloi bagi aduk sei thangba tawbuda nang na ngang nang na hanpham thokpani. Kai gai na hanjaruni gya ahal ani do ani namtharaga nasana yumduda haida humna palibani. Masi leisari ngai dasu mana masinga yanade mayum palaga wakhal khra tarabra hairaga thokuma hekta tawrami. Karamno sibo hey nang ekhoi budi phatte hainuko hayeng naral napot pharaga nawaduna hui se kai daga tawrabadi nang yumsi sanghaloi dabani khanguko napaga nabunga na kayam sathi haiba nang khanglibuduni nasana wakhal taw maram sadaba thabak tawduna phuraga talakliga hairadi as isa dum loire aina ga khamba ngambagi wa leite ko naya phawba umsin manangdana landoribani nang ima ipamna laklaga aigi lausingoi biya ba takbigadra hairaga aigi pangsinana ba wa ngak ngangi ima noisidi aidanya khartuna sasakragi ipamna su lai laksaro aiga wakhal sana de banoisi aigi nupa khaktani hausi aiga wakhal chanari base magi phana ba haibiraga aikhoi do onsinuna muk saubiriba nangumi imau phangjahodabase iraibak thambal satlabani ko ai isa ningol na kai haining di haibanita as yang kalingri ma ai chatlagi somdana thagoina masida phori purisia isa nupagi phurit natra nupi na ngamkibadagi isa di laidana magi purisi phawba ye ubada khoidose kit pazakni he mama pai khoibu aran ba tahanba matu mi sang ba kalidana nangi purisia sapakita tamakai naisilga ne naisilga nang yansilamge nang yuraga khangu nangsu thagoi asawa taina phamdi leita masanu pagi phurit phawdu thamliba phuritu pairaga sapakwi naisilaga olangkhok aduda amuk yansinuna thamlami mathangi numita saurel mama nangarang sapakwi naisilakhiba phuritu thabak mapa halake mathangi numita saurel mama nangarang sapakwi naisilakhiba phuritu thabak sapada leuna ba haiduna phuritu hek lisinbada masu yui haidun yenglubada sapakwi ngakta naptu leirambadu ubada sauna magi nupibu kawi kaina nupa kana kawbiribadu ba kana kawbudi kai aina ngarang su haidun pirama phuritu sinatra mani aina ningtina surga thamlibani ningtina subagiro sapakwi ngakta naptu leiramlibse matung manau thabak tawbuda hana tun yengbatab aise phari matik saudorappada ina paiba yade habise nang khangji ai nongda nangna toba thabakta soi haidabani henmelakpadagi aina saroklibase hoise aina suduna phawbada sapakwi marakta nungsitna paithaba oi prito somna piro ngasigidi atopa malipiro sapakwi singsa manthoklaga amuk ningtina sujaram lagi hayeng litpa nangnaba imungna ngangnaribdu taraga thagoi pukningda tuni khangra ekhoibu nangna phattaba tan adusu ngakha ta tawraga adu ekhoidi nangna tawbu thabak loina khangi singmasia ekhoina kitan henbanina nangdi aina tawbu thabaksia khangi roinya singmasia kanan heli dum khangjaro nangna sana handakti wangang laroi thabak nang utkip yeng nomagi numitni sana thabak ama satlubani lambi thoi haiduna masanupigi manata sanglatlami hey sana nang nasanupigi manakta koithoraklibra hoi inama thabak ama lakpani lambi su thoi ngyak sanglamge haiduna sanglaiba hoi nya khara su koithoro noisima nong tek lakte thagoi imung don sinduna mamobu kawi mawa hey mawa nang munama lai ne he hey ma aina kawi se tadra mali sana sangusa nasanupi do thabai khang loibaga ngyak ko tharamlani hoina ma sana sangkrabada aibu sana na seliba ipam satpi masuki phanekse aina ya apamna set ke haidun leraki phanek do to aman kreda ai singai ai ki upudu yaura amti yengluki ke sana imungna sanglaktuna magi upudu hangdun yengi yaude base lerakpu kuijiba phini mathak thanglaga ikokoni yakham thoklibani haibanida sanana setlibudo ai ising singai amuk tagi hangdun yenglurage dai aina khalibase suin oiramdori potni
Thagoi mapana thuklaktuna sanabu thuklakpa ngaiduna lei. Sanasu thuklaktuna inama ayemu chalukhige. Hoi inamane lerek masingi potphamdu phauba thindokpige. Kongkwa matap amam chaminakisi. Hoi inama. Sana nasakna tawnaga phajare. Nangna setliba phanek masudo othokna paksai. Nakhoi lekaidaga sabru isesu amata pamine yam phajai haiba nangna setpada. Haima siru isya isana pina leibirakpani handakti sil khra komi haidana aikhoigi phanek phiga yam thonbiye. To aina khalibse chumidana masigi mongse aina hek chingnaraba mana tarumladabani. Aina aigi phanek mayeng khangta tai haibasidi manu huranuna mapamda theibagi oireko khanindana nang sidaidi aina tarupa yenguba hurana pharaga nangna loriba saklono aina nang isana pada uthokeba nang sanada sarubadi yadabanina Thagoi harau waring hek saduna satlankra matung karisu khangdaba saduna tumi leirami tanja saba numit amada manhe ubu nupidusu thengnarami. Haima masigi nupisinatara aiga manaba phanek pi yam setbada asimataga ai asengma khangdoklage. Hoi bema nangbu inena kauribase ineya aingondaro. Hoi nya inesi karigumba amata hangen tawbani atai nateda nangna hek selakpa phanek phise masusi loina phajai inena yam pamba aduna karaidagi lerakpuno hange tawbani aisu leiruge tawbanida. Haima ineya inesidi aidi kari wari arubo oirobiningure. Ineya aisu sapchabadi khangde aikhoi lekaida yainu ko mimau naha mai hek phanek phi yonba lai mangondagi lawbani. Toina budi lakpa nate ado ineya mana purakpa phi singdudi akhanaba ngaktani. O phare dudi inesu madugi phi yonbido thengnabra haina yenglage. Thagoi mayumda laktuna magi nupada wari pumba tammi. Kaya dangamliba mongni yemni. Hey mama pangan huran haraga khongoinisi. Asumna numit asidagi tomal amadi Thagoi mamau nupibu senarami. Kupai silsu aisilaktre tawrise. Aigi nupada tana silsina hayeng isagi. Imungi makup matana sak anusidaba hanubisina pure. Aigi kupai silwa piyare. Ani dusu kasaidagi makulga tade. Phanek amanita huranuna yolhurukige. Yainu manemgi kada sangduna upudo hanglaga mana ubada mayam maraktagi tongana taba phajab phanek ahumkhak sasa chingthoi. Hey huranbi aigi upudagi phanek mangi haribasidi nangna usi pot honda huralamni boireko. Ngasidi huranbi pharedana sen phonga leiriroine. Yainu masada karisu pakhatpu utana. Thabakti leitrabanina imadi aina huran panaribu oire handusi ai sakke. Kaya tamamaisi ikaiba khangjiba nupino haibnida. Huran pharabasi phawda ikaibani laidana masonga phangalei haibnida. Hey mo nangbu setning saningba pamma leirabasu huralaga lawgadabagi saru ningthina naniyamda hairaga lawba yadro. Imongna haibada naniyamsida yadrabasu ikuna pi. Mirim nakhoi anidabu aina karini khandana nakhoidagi ayaba lawzarudiba aise yumsigi mabema aina tawningba thabak tawbada kanana thingba ngamdorige. Zaurelna thabak halakpada imungda khatnabagi makhol tabaduda masu sanglei. Yainu Zaurel ubada magi saklondu sat olaga kapsinare. Kaidonare nupa ayubasida leiba ngamaroi ibaga pabaga ai buran bitali bane. Kaya masil thiriba nupino haibnida. Ngami yam ngami imitsina uduna hurana pharabasi phawba hurande haina numit ai sthana thok onthoklang khummi haibnida. Hey imagi Zaurel natusia aikhoi waru haibra natraga nang warake haibra napaga aikhoi na hairoi yauna haidabagi wa nangi nupise helagi nupina tiye nangna yumsida leiringaida khaktani mana ingtapigi saklo loribase. Isana khong thangdo khibagane hingsabigi saklo lawduna napaga aikhoi da onkhatuna khumbana natana aikhoi sagadaba nga sarukto mana lotsili hairaga mapamda usi pot honda honuna puribani ne. Yaino asuma ngakdara imana tamli pause
ꯅꯠꯇꯦ ꯅꯨꯄꯥ ꯑꯩ ꯑꯗꯨꯝꯅ ꯈꯛ ꯇꯧꯖꯈꯤꯗꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯏꯃꯥ ꯄꯥꯕꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯒꯅ ꯉꯁꯤ ꯃꯃꯧ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯇꯥꯍꯜꯂꯤꯕꯅꯤ ꯑꯩꯗꯤ ꯏꯃꯥꯒꯤ ꯑꯩꯅ ꯁꯨꯕ ꯐꯤꯁꯤꯡꯗꯣ ꯊꯨꯞꯆꯤꯟꯗꯨꯅ ꯎꯄꯨꯁꯤꯗ ꯊꯝꯖꯤꯟꯕꯤꯔꯝꯒꯦ ꯇꯧꯖꯕꯅꯤ ꯍꯩꯈ꯭ꯔꯦ ꯃꯆꯤꯟ ꯊꯤꯕꯗꯤ ꯀꯌꯥꯇ ꯃꯥꯅ ꯁꯦꯝꯗꯣꯛꯇꯨꯅ ꯇꯝꯂꯤꯕ ꯄꯥꯎꯅ ꯌꯦꯡꯉꯨ ꯍꯩ ꯃꯅꯦꯝꯒꯤ ꯐꯅꯦꯛ ꯍꯨꯔꯥꯟꯕꯤ ꯉꯔꯃꯛ ꯂꯞꯄꯤ ꯁꯛꯂꯣꯟ ꯄꯨꯕꯤ ꯏꯕꯦꯝꯃ ꯍꯩꯈ꯭ꯔꯦꯗꯀꯣ ꯁꯛꯂꯣꯟ ꯑꯣꯟꯕꯗꯨꯗꯤ ꯍꯥ ꯀꯔꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯅꯣꯕꯨ ꯈꯪꯖꯗꯦ ꯆꯗꯨꯝꯒꯤ ꯍꯦꯛꯇ ꯇꯥꯗꯅ ꯒꯨꯝꯚꯤꯔꯒꯤ ꯃꯃꯤꯠ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯪꯉꯣꯟꯗ ꯄꯥꯜꯂꯤꯕ ꯃꯃꯤꯠꯇꯣ ꯀꯞꯁꯤꯟꯅꯕ ꯌꯥꯝ ꯍꯩꯌꯦꯕ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯂꯥꯟꯅ ꯂꯧꯔꯗꯨꯅ ꯌꯥꯔꯦꯃ ꯑꯩꯅꯗꯤ ꯏꯃꯥ ꯍꯣꯏꯅ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯆꯩ ꯊꯥꯡꯕ ꯀꯌꯥ ꯇꯧꯔꯤꯕꯁꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯉꯥꯡꯁꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯗꯤ ꯅꯃꯧꯁꯤꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯕꯗꯅꯥꯝ ꯄꯤꯒꯗꯕꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯕ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯃꯧ ꯑꯁꯤꯕꯨ ꯅꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩ ꯇꯣꯉꯥꯟ ꯆꯠꯖꯈ꯭ꯔꯒꯦ ꯏꯃꯥꯒ ꯄꯥꯕꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯛꯂꯅꯨ 이마기 싸우랴 낭부 아이코이 란 낭기는 삐시나 아이코이 아란바 따할리버니미 야르 이마 와무 카우 따라 아시 하이든 싸우려나 마기는 비부싱두는 부키 타고이 깝두나 이북 토기 이사막 마마마 빠이코이부 라나 라우두는 이톡 이름라바고 야르시 마마 우란베기 따라니 마부기 노마 하이바마 레이버니 이사 누빠나 나마우시 sakloy mayamsi nungmudi khanglaktu나 ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤꯅꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯤꯒꯤ ꯌꯨꯝꯒꯥꯏꯕꯤ ꯑꯁꯤꯗ ꯉꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯗꯀꯣ ꯑꯆꯨꯝꯕ ꯑꯩꯈꯣꯏꯕꯨ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒ ꯃꯥꯅ ꯑꯆꯨꯝꯕ ꯁꯛꯂꯒ ꯏꯆꯥꯅꯨꯄꯥꯁꯦ ꯁꯣꯡꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯀꯣ ꯃꯃꯥ ꯄꯦꯟꯗꯕꯁꯤꯡꯗꯣ ꯂꯣꯠꯁꯤꯟꯕ ꯇꯝꯃꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯣꯉꯥꯟꯅ ꯆꯥꯕꯗꯒꯤ ꯍꯤꯌꯥꯏꯅꯨ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯃꯆꯨ ꯇꯥꯅ ꯊꯣꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤꯖꯔꯝꯃꯤ ꯃꯁꯤꯒꯤ ꯑꯍꯜ ꯑꯅꯤꯁꯦ ꯂꯥꯏꯃ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯩꯅꯗꯤ ꯃꯣꯏꯒꯤ ꯆꯦꯡ ꯑꯂꯨ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯍꯨꯔꯥꯟꯒꯦ ꯇꯧꯔꯒ ꯁꯥꯇꯤꯟ ꯎꯄꯨꯁꯤꯗ ꯁꯣꯒ ꯂꯣꯟꯅ ꯊꯝꯃꯦ ꯍꯥꯏꯕꯅꯤꯗ ꯇꯣꯉꯥꯟ ꯆꯥꯕꯁꯦ ꯏꯁꯥꯕꯨꯗꯤ ꯀꯣꯝꯃꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯋꯥꯅ ꯇꯥꯟꯖꯕ ꯏꯔꯝꯃꯤ ꯏꯔꯅꯥꯏ ꯇꯨꯡꯁꯟꯖꯒꯗꯕ ꯁꯦꯜꯁꯦ ꯑꯃꯥꯡꯁꯪꯗ ꯂꯣꯏꯅ ꯊꯥꯗꯗꯨꯅ ꯂꯩꯔꯤꯕ ꯇꯧꯔꯤꯁꯦ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜ ꯊꯕꯛ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯃ ꯊꯦꯡꯅꯗꯨꯅ ꯑꯩ ꯆꯥꯎꯔꯦꯜ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯅꯃꯥꯒ ꯅꯄꯥꯒꯗꯣ ꯇꯣꯉꯥꯟꯅ ꯄꯤꯖꯩ ꯍꯥꯏꯔꯤꯕꯁꯤ ꯍꯥ ꯅꯁꯥꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯜ ꯈꯔ ꯈꯪꯉꯨꯅꯦ ꯅꯪꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯂꯩꯀꯥꯏꯒꯤ ꯆꯠꯅꯗꯕꯤ ꯃꯧ ꯀꯌꯥꯒ ꯐꯝꯗꯨꯅ ꯃꯤꯋꯥ ꯉꯥꯡꯕ ꯃꯅꯦ ꯃꯀꯨꯗ ꯑꯣꯟꯈꯠꯇꯅ ꯈꯨꯝꯕ ꯏꯅꯦꯁꯨ ꯌꯥꯝ ꯊꯦꯡꯅꯔꯦ ꯅꯪꯅ ꯅꯃꯥ ꯅꯄꯥꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕꯗꯣ ꯌꯥꯝ ꯁꯣꯏꯀꯣ ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯁꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯆꯥꯎꯔꯦꯜ ꯀꯔꯤꯁꯨ ꯈꯨꯝꯂꯨꯕ ꯇꯧꯗꯦ ꯃꯥꯁꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯡꯊꯥꯡꯕꯨ ꯀꯨꯞꯅ ꯌꯦꯡꯕ ꯍꯧꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯅꯦꯝꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯂꯧꯊꯣꯛꯇꯨꯅ ꯌꯣꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯐꯅꯦꯛ ꯈꯔ ꯂꯧꯊꯣꯛꯂꯨꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯆꯥꯎꯔꯦꯜ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯏꯔꯤꯕꯗꯣ ꯍꯥ ꯍꯤꯌꯥꯏꯅꯨ ꯄꯥꯈꯠꯅ ꯍꯥ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯊꯕꯛ ꯆꯠꯈ꯭ꯔꯕꯗꯥꯏꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨ ꯍꯨꯔꯥꯟꯕꯤ ꯅꯪꯃꯛꯅ ꯑꯁꯤꯒꯨꯝꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯍꯨ ꯄꯨꯕꯤꯂꯤꯟ ꯑꯃꯣꯝꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯔꯝꯂꯕꯀꯣ ꯅꯪꯅ ꯏꯐꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯏꯃꯥꯒ ꯏꯄꯥꯒꯕꯨ ꯑꯔꯥꯟꯕ ꯇꯥꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯣ ꯅꯪ ꯁꯤ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯔꯤꯁꯤ ꯆꯨꯝꯂꯕ ꯅꯠꯇ꯭ꯔꯥ ꯍꯤꯌꯥꯏꯅꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯆꯥꯎꯔꯦꯜꯅ ꯍꯤꯌꯥꯏꯅꯨꯕꯨ ꯁꯥꯊꯤꯅ ꯐꯨꯊꯗꯨꯅ ꯃꯄꯥꯝ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯠꯇꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯨꯄꯥ ꯇꯥꯠ ꯍꯩꯕꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯐꯝꯗ ꯅꯪꯅ ꯂꯪꯖꯈꯤꯕ ꯅꯔꯛ ꯀꯌꯥꯁꯤꯡꯗꯣ ꯍꯥꯏꯖꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕ ꯅꯪ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯐꯥꯅ ꯂꯩꯕ ꯈꯛ ꯌꯥꯔꯣꯏ ꯍꯤꯌꯥꯏꯅꯨ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥ ꯕꯥꯕꯥ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯉꯁꯤꯗꯒꯤ ꯃꯃꯥꯡꯊꯛꯇ ꯅꯃꯧꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ
ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ. ꯏꯃꯧ ꯏꯕꯦꯝꯃ, ꯋꯥꯇꯣꯟꯅ ꯋꯥꯡꯂꯕꯗꯤ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯄꯅꯤ. ꯀꯩꯗꯧꯅꯨꯡꯗ ꯅꯁꯥꯗ ꯅꯥꯄꯜ ꯀꯥꯒꯦ ꯍꯥꯏꯅ ꯅꯤꯡꯂꯣꯏꯗꯕꯅꯤ. ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕ, ꯃꯩꯅ ꯆꯥꯛꯄ ꯉꯝꯗ꯭ꯔꯕ ꯅꯨꯡꯖꯥꯎꯗꯨꯁꯨ ꯏꯁꯤꯡꯒꯤ ꯏꯔꯩꯅ ꯂꯥꯛꯁꯤꯜꯂꯛꯂꯕꯗꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯈꯛ ꯀꯥꯎꯔꯣꯏꯗꯕꯅꯤ. ꯏꯃꯥ ꯄꯥꯕ, ꯅꯆꯥꯅ ꯏꯃꯥ ꯄꯥꯕꯒꯤ ꯅꯐꯝꯗ ꯂꯥꯟꯅ ꯂꯧꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯈꯤꯕ. ꯑꯗꯨꯕꯨ ꯋꯥꯈꯜ ꯊꯤꯟꯕ ꯅꯆꯥꯅꯤ ꯈꯟꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯃꯆꯥ ꯑꯣꯏꯕ ꯅꯈꯣꯏꯇꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅꯤ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯤꯡꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯕꯁꯨ ꯏꯁꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯤꯀꯨꯞꯇ ꯅꯔꯥꯜ ꯄꯨꯝꯕ ꯀꯣꯛꯄꯤꯕ ꯉꯝꯃꯤ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯨ ꯉꯁꯤ ꯏꯃꯥ, ꯅꯃꯧ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ. ꯅꯃꯧꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯏꯅꯦꯝ ꯏꯀꯨꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯃꯗꯨ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ. ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯝꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯧꯀꯣ. ꯏꯁꯥꯅ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯗ꯭ꯔꯕꯗꯤ ꯐꯅ ꯄꯥꯎꯇꯥꯛ ꯄꯤꯔꯕꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ. ꯌꯣꯠꯇꯕꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯗꯨꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯉꯝꯕꯅꯤ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯏꯁꯥꯅ ꯁꯦꯝꯗꯣꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯣꯏ. ꯑꯁꯨꯝꯅ ꯊꯥꯒꯣꯏ ꯑꯃꯗꯤ ꯇꯣꯃꯥꯜꯅ ꯃꯆꯥ ꯃꯃꯧꯕꯨ ꯉꯥꯛꯄꯤꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ. ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯔꯝꯃꯤ.